Indira Gandhi Leiramlabadi Bjp Thingjillamgani Ashok Gehlot Hanagi Prime Minister Indira Gandhi ngasi fawba hinglamba thoklabadi lainingba yumfamoiba politics tawba democratic institutions sing mapangal sonta hanba amasung Central Investigative Agency singbu political yeknaba singi mayukta lana sizinabagi damak Indira Gandhi na BJP bu Thingjillamgani haina Rajasthan ki hanagi CM Ashok Gehlot na phongdokri Mahakna hai ngasi fawba Indira Gandhi na power paiduna leiramba tarabadi lining the yumfam oiba politics tawduna michol mikhai naibagi amasung amana amabu yengthinabagi fibam lehalibasi leiramloidabani BJP gi wakhalon asi karino haibasi munna khangdokpa mathautai makoina muslim singbu target tawduna lining the yumfam oiba agenda puthokduna leibag asigi democratic institution singbu mapangal sonta hananaba honari Asigamba thawong asi makoibu sogatpa miyoi singda BJP asi Hindutva party ni haina uningba tawribra haiki mahangna makha taraduna BJP amasung RSS ki wakhalon asi khudong thiningai oi maramaduna Congress gi tokhai takraba regional party singna amukhana Congress punduna Rahul Gandhi na luching handuna democracy kanana bahona rasi lining the yumfam oiba politics central agency lana season abana kangkhong chahilebasi kanana bahona si haina mahakna phongdoki